Cobra Commando gi action hori Songkong da kapnabda UKNA gi lanmi ama khatkre mari sokli henglep ki MLA na yaning da bafung dorakli lamdam asida thokliba sahi ahum helaba Meetei-kuki amasung nauna thorakliba naga kuki gi ungkhanaba singa si loisinanaba honabada security gi mating pangnaba India lenga ki home minister gi order amagi makhada thasigi taruk Manipur thunglakiba Cobra Commando Battalion for Resolute Action ki action okri Cobra ki ahanbe action amada Nahanung Thil Chusampur District ki Henglep Subdivision ki manungsanba Songkong Koki Khulda Cobra ki Commando sing operation sa thabada Koki lal holup United Koki National Army UKNA gi lanmi sing na Cobra gi personal sing tamna numay kapsilakpadigi security force sing na sukut handuna nakal ani gi marakta akan mamong na kutona kri maduda UKNA gi hakshin ba lanmi ama laikidre mari na asu opa nang lehari mara sida asi waksang ado postmortem tauna ba rims ta purake haina mari lena ba district authority da haizabada Manipur lengang na ayaba pikidre Susampur Medical College da postmortem gi Khudong sa ba laigani Impala purak pigi kana ba lairu haina pakhum pikriari Paugi lekuna manahai laikidraba UKNA gi lanmi edu gi maming lenming sangsai kunga mga apokpa len khogin haukip kobi khul adu dagin hari amaromda Assam Rifles na thadorak pa chirolama gi matungina hairi bana nanungthil Songkong amasum Molfen khul gi marakta Assam Rifles amasum army gi apunba khutpu amaga lalhaubani singnaba singi gi marakta akan mamong kuthokna khri maduda lalhauba oigani thajaba miwe ma khatkri miwe edudigi magazine yawba AK-47 rifle ama yawna atai bomb amasum pokhai biya ba masak kaya marum su phangle hareduna thaudo adugi matana mari lenaba police station da case ama lokholaga makhata na thigat paukhri hari mara sida nahan kuthokna bigi thaudo adu henglep assembly constituency ki MLA lezamang haukipna khamtheng yaning da bafung to pagaloina misi sigi matangda misang mikhai nai da investigation ma sa thagada bani haina su demand tarokli MLA sina ngarang thadorak pasiro lamada hai thaudo du yamna thamoi sokpa ma sum tawhoi da thawni minno hobu singi maike digi miwe du sasina bu kuthokna bada laikitabani masi kapsina ba Cobra Commando singaduna pura sakhi Karigumba wafam asina sumlabadi lamdam asina justice amasum rule of law adu kadai de sakri habi asop wangama lakpihe misam siena ba lairiba security force na misam da nongmai maton onselabadi miyamna security force na thamli bathajaba mangkibihe hauzu phawba laikidraba miyoidu gi asibaksang adu imung manung gi miyoy singda khushin narakta asina laikidraba gi imung manung da asauba awaba moiri imung khudimakna laikidraba makoi gi masa masu singadu ikai khumna baga loinara aroiba matham ngam pangthokna pigi sapsa bahak adu lairibne maramaduna laikidraba haksang adu imung manung da sindarakadabani loinara thaudu adu gi matangda mapung fawa asumba investigation sa thakadabani thaudu adu da mara leiba miyoi sing yoramlapadi logi matung ina sapsa ba serak pigidabani laikidrabagi imung manung gi awabda saruk yari haina MLA lezamang haukip ki sirol sina makhatari amaromda Koki Student Organization Susampur District ki maike digisu Songkong gi thaudo adu bu yamna kana yaning da bafung tok ga loinana thaudo adu gi matang miyam khangna investigation tawgada bani haina takshilakli mara sida ngarang nahan gi thaudo adu bu yaning da bafung dok laduna ngarang ayu Songkong Koki khul gi nupisna khul adu da wakan mi pam duna Cobra gi operation adu bu yaning da bafung dok tuna khulaw kya laukri hadi saruk yakhiba singa duna fung dorak gi matung ina laikhidraba lenwing sangasi misanni Kolsung Kuldagini, Cobra gi commando singa operation loraba matung sasina ba kuthona ba mada hatkibani Songkong Kulda nanta singna kuthona bagi thaudok thokhiba laiti Cobra singa si lengakna lalhau nam thabigi mingda kuki furupu nam thanaba thawoina lamdam asida thajilakpani Cobra singa pharaga hatpi khraba lenming sangya sibaksang ngarang phawbu khusindarakta ba sina thaudo Cobra singa furup extrajudicial killing gi thawong sa thabani habdu mayek singna takli miyoibi gi hakpu ngakpu pam miyoi singna nahan gi thawdo du misang mikhai nai da bi investigation ma sa thagada ban hanasu takshilakli hingsa gi thawdok sing thawoina thowan mani RK megen miyam na khoirang khoi saun han ba thowan duna lamdam si da pam da ba thawdok kya thokna ba lenga na siloi da bani lamdam si da thokli hingsa gi thawdok sing asi thawoina insilaga thowan mani haina UNLF ki Hanna ki chairman RK Megan Haikri wafam asi ngarang langthabal kunjada leiba ibudau pakhangba laibung da pangthokiba lai ikau khatpagi thoram da saruk yakhiba RK Megan Haikibani
Mana makha taraduna haukibu numi kharani sida khurang khosaunaraba Meetei amasum naga phruki miyam sing hena sawana ba hona bigi sarwa moina hingsa gi thawduk sing thogalibani lamna masida tangdu laita pa purakpagi mahutta hena asawa puganduna pamdaba thawduk sing tholakpa taragadi madugi daita authority na pugadabani Mana makha taraduna hadak thokliba mihat mipurgi thawduk sing asina lamda masida tangdu laita pa purakpagi mahutta hena asawa puganduna pamdaba thawduk sing tholakna bigi maram oirakpi henasu phongdokhi NSCN Eastern Frank Naga Singh Ning Tamak Kaidanungda Mantikna Batauri Hari National Socialist Council of Nagaland Eastern Flanki Oinati Naga Singhi Maning Tamba Haibisida Bharat Sarkar Kaidanungda Mantikna Batauri Hari NSCN Eastern Franki Lieutenant General Retired Hais Ramson BC Victor Angami Engyo Jacob Tangsang Ikato ICC Shuamadi Lieutenant General A. Raman MM MC na puna kuyek piduna thadorak pachirol amada sai humdra hena nagalising kyana makoigi thawai kathokuna sangsilakdiba nagalim amagi khongjang asi Bharat Sarkar ki maikei de khudong sadaba lei haiduna yasinaba tawgadra aikoigi maning tamba nagalim ama hondoglaga Bharat Sarkar kaidonung yasinaba tawre ngashigi mirol na nagagi khongjang asibu NSN Eastern Frank ki oinadi framework agreement gi principle yumpham oiraga khongjang sangsin kikani nagamia amadi national worker khudimang na pangdaba amadi singnabagi wakhal thadok tuna nagagi khongjang na mai onsil sari siol sina NSCN-IM gi lusingba TS muiba gi marakta laihori naga army gi lengut general Anthony Ningkhan Simrebu naga sing masui tahana bu hotnai haina maral sirakli NSCN Eastern Frank ki oinadi naga singa matoina punsin bhai besida ngasisu ahong balaiti adubu Bharat Sarkar ga framework agreement gi khuyek pina kraba matung yanabu wapam masigi Bharat Sarkar na handok tu naga sing da namthak tawbi thong kya ama satharakli kumjai ni singani ga tara pungi October khuyek pina khiba framework agreement sigi matang na Bharat Sarkar amadi NSCN ga tha ahong gi matam tha dun naga sing gi tungan ba fek amadi Constitution ki matangda makhatana NSCN ga wari sanaba tawraroi haina phone lapthokraba matungda su Hebron da laihoriba NSCN kangbuna arthra thoktrabu wari sanabagi thabuk sathaki gani haina laihori General Secretary muibagi makhada leriba naga army ki lusingba General Anthony Ningkham Simrena naga army bu mapangal sonthana bo honare haina maral sirapi mamangda Eastern Frank ki kangbuna Hebron laihoriba NSCN kangbuga punsinduna naga nation gi mapangal kankarhana na bakyara khana honaki haujik su thong launa hangduna thamli adubo Hebron lairiba kangbuna NSCN Eastern Frank bu yekna ba kusamnaraga muthana ba thabak lepa leitin tarakli Bharat Sarkar ki ngamkhai leitaba wari sanaba habisi naga national police sarena tawbaga mani Hebron laihoriba NSCN kangbuna sayesigi Mars kungani panda Hongbai Belesta Eastern Frank ki miyoi mari hat ki badu naga singi marakta punsinna ba mati santi thamna ba peace mission ama satharingai manungda Bharat Sarkar na kuki bu proxy oina sisinaraga naga gi political issue nam thana bu honaringai tanjada Hebron kangbuna mamal yamlaba naga national worker mari hat ki bani ashigomba Hebron kangbu gi thawong si yaning laktabadagi Hebron gi steering committee gi executive member oiramba ikato ai sihisu collective leadership ki member Victor Angami amadi makoigi tung inba kaya ama naga nation mu yekna bada surrender tawbagi mahutta Eastern Frank to oin laktuna naga singi khongjang makha se thanaba thong thilakli khongjang asida naga miyam amadi national worker khudimakna sakat piu hari Myanmar junta na lalhauri ba naga luptar ko wari sanana ba khankhri amaramdan NSCN-IM na wung tangkhul region na president rule thamkhri Myanmar gi khamti ta leiba naga Traditional Literature and Culture Central Association of Myanmar lalhori naga luptaru ko wari sanana bagi panamda Peace and Negotiation Committee kauba masimkri haina local political source mana phongdokli mihut yangkhai ga mathoina sab committee asina Myanmar gi naga region da operate tawriba naga lalhobu sing wari sanaba hona bagi dama sub team taruk khaidokna hairi wari sanana ba target tawriba naga lup sing adudi yung ungna lusingba National Socialist Council of Nagaland NSCN-YA ang maina lusingba NSCN-AM NSCN-IM masiga loina naga National Council
NNC is the Naga National Army ENBA amasum atopa maming fongdoktaba faction amagani hari military junta gi numit chamani gi peace negotiation plan gi makhada wari sanabigi khongthang asi satliba junta sidagi pekhalakpani haibs pawgil kunsina fongdokli amaromda wari sanabigi list asit Naga People's Defense Organization NPDO amasum Naga People's Defense Force NPDF asidi yawte hari Naga literature amasum scholar ama oriba Dr. A. We Shang Nuna agency sida hai military junta na lokholak liba khongthang asi afaba amani adumapu masigi oitokpa yaba singdi housing fongdokpu nganbali government peace ki khongthang ama lokholak liba amadi makoi gi honabigi tha asi stakeholders singi asengba political will adugi makha pongani junta na sangdai nabigi Taurang ama makoi gi chatminariba single loinara pekhalakliba si wari sanagadoriba group singa duda mekei kya digi makoi gi bo wafam sing piraktuna hailaklabadi progress lebiya haina smangna fongdoki Naga lahulup singa sigi manungda NSCN-IM Hanna na sispera kuyek pina duna santigi wari sanaduna lairibani atai loop sing NSCN-YA NSCN-IM NNC amasum ENDE hairiba singa sidi military jundaga formal oina wari Sanaba makti laitri dumapu hariba lupsing asi government gi forcinga hakingna kut thokna bna singmari tawti adomina mang ENDAC English ngani ga kunga mathu gi military khu gi matungda semkibani makhoi gi alliance form singa pullaga junta ga hakingna kut thokna badi laikri Naga miyamasi makoina self administrative oina laijaba Myanmar gi Lisi Lahe Nanjun Township amasum Sagang region gi Khamti Homalin Tamu Township amadi Kachin state gi saruk kharada khunda adunu leibani masida natuna Manipur Nagaland Arunachal Pradesh Assam gi Myanmar ga lonaba Indo Myanmar ngamkhai paring desu khundari hadi NSCN-IM na Wong Tangkhul region na president rule thamkhre NSCN-IM gi chairman na Nagaland gi constitution ki article 3 serial number 8 na piba power gi makana Wong Tangkhul region WTR khudaktagi president rule thamkhre iramasiga mari lengna tha sigi taraga tarukta president order ama thokre haina NSCN-IM gi sirol aman haidi Wong Tangkhul region hausi oriba phiba masigi matana People's Republic of Nagaland gi National Security Council gi comprehensive review pangtholaba matung sising thorang silokapani hausik tangdulai tadaba phiba mama lakdiba sina regional administration gi thabak sing normal oina pangthokpa yadabana presidential rule thamlakpani haina su NSCN-IM na phongdorakli presidential rule thamlingai manungda governance amasung public order mapung phana lehanaba regional administration gi daita punamak launaba provisional authority gi team ama semli amasung provisional authority asigi convener oina veteran lusingwa major general retired Ramthing Bara member of collective leadership sukhalhedi Sayesigi April Nipan NSCN-IM gi Home Ministry na thokiba order amada administrative gi daita kuti mamangda kilo ministry da authorized toramba nauna semlaba provisional administration gi team da khudaktigi sinari hedi Wong Tangkhul region na mausa gi phiba mapung fan hanjendri bafawa masigi governance ki arrangement asi yamna section sat sanagani maram aduna regional official khudima civil society organization singa masumi pung khudima na provisional administration asi mapung phana cooperation piduna santi amasum tangdulai tabal henna bo khon amina si haina NSCN-IM na appeal tawri CM ga koki gi mute singa unaduna wari sanakre Manipur khumja English singa ni ga kunga humdoi gi me ahum dagi tholak liba sahi ahum helak lab iranga solution ing tapalam dama ma ohena na center gi me makhada koki MLA singa Manipur gi minister Khemsan ga handak hauki bu mikrane sida pau phawna duna tongan ma poram singat mina ba honari hari Tharang singa sigi sarwam oina ngarang ayuk su saitu gi MLA hakholet khipgen koki NP Manipur ni haina thajaba CSO yauna atop tuan koki gi CSO gi mute sing Imphal da laktuna chief minister gi secretary wari sanaki haina thajaba ya ba paw manari adubo hariba wafam asi official oina di phangmangamdri atop mafam dagi phangma paw magi matung ina di masak maming haining da koki MLA khara yamna toini Imphal laklaga chief minister ga unaduna irang asi lusinana ba hotna minari hari
Nakal amaromda Chief Minister Yumnam Khemsana state asida hanagum ingsik phibamda lehanabigi panamda sangsilapa khongjang amoina ngarang CM Secretariat Joint Tribe Council gi delegate singunaki Chief Minister ga unaba du nungba AC gi Joint Tribe Council gi convener Mera Sao MLA Tinganglung Gangmai hanagi MP Mani Saran Mai hanagi MLA W Newmai FNCC gi convener Akif Sarugyaki Unabadu da point yawa memorandum Chief Minister pisin ki hari Governor AK Balan Amit Shah ga unakre Manipur Amuk Hanna President rule thamlakadawribra Numit kharani ki mamang nagi Delhi da lerakhiba Governor Ajay Kumar Balana ngarang Union Home Minister Amit Shah ga unakre mahakna Home Minister ga unakhiba si housing Manipur law and order gi phibam Patabaga loinana security force in Khudong Sata Pakia Mayuna Bamas May English and Niga Kungo Humdegi Hauraki Lana Sigi Waroisin Purapungam Dringada Singi Furupsing Oribu Kokishinga Nagasinga Maraktasu Towaning the Bataudox and Matang Toxalapana Governor Gi Makedi Home Ministry Pokta Matungina Isterasida President Rule Amuhana Tamlak Navigi Wapam Kanakibra Habitudi Sapsana Kamangamdri Losing Banina Narang Unakiba Sigi Matang the Su Home Ministry Makedi Wapamata Official and Fong directly. Home Minister gi matung ina di Manipur lainga ki mapangal gangkat Hanna security ki thabuk hena parks na pekat pagaloina development works mangzil thana panghuk na bani habadagi hena unakiba sida kari karamba wakum khana khibagi habadri sapsana Fong directly. Panmaya abadi lebas gi state amada president rule gi lenga lehanabagi damak mari lena governor na piba report asi governor masana natragana mahakna authorized oiba maki secretary na haktheng na ayiba sirol oina home ministry represent gadabani mamangi kumza english ngani ga kunga mangagi February Mapan nagi Manipur president rule thamlakhiba dusu governor gi secretary Suman Singana Delhi te satna home ministry da ayiba report oina bisinkhibani Manipur gi political circle kharnasu ngasi pangthokani leplamba state asigi amakakta ngairaba Rai Sabha gi mikhal asigi matungda Manipur lengak lon gi ahongba ama laklaba yai haibigi wafam phongdoknaba yawkhrabani Rai Sabha gi mikhal asi ngasi pangthokwam thoklabasu mikhal asigi damak mirep oigadaba candidate supnatagi amakaktana nomination file torakhibana mikhal asigi RO na mahak pumai pakli haiduna lakthokrabanina ngasi gi mikhal asi pangthokloidabani Maramasin Rai Sabha gi mikhal gi matang da laikhai tarabani na mathang sa English ngani ga kunga taret ki March ta pangthokpam thokliba Manipur gi taraga humdoi suba assembly mikhal gi mangoinana hauju oirakliba phibam singasi lakshinabagi dama amu hana president rule salaira kadra habi wang hangnari hauju Delhi da lairiba governor AK Bala thasi gi taraga ni thuri Imphal thadokhibani magna union home minister ga unaraba matungda ngasi Imphal halakadoribani hari